ꯑꯩꯒꯤ YouTube channel ꯑꯃꯗꯤ Facebook page Market Mania ꯍꯥꯏꯁꯤꯗ stock market ꯀꯤ ꯃꯇꯥꯡꯗ video series ꯀꯌꯥ ꯊꯥꯒꯠꯀꯦꯅ plan ꯇꯧꯖꯔꯤ. ꯁꯤꯗ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯔꯤꯌꯦꯜ ꯅꯥꯏꯅ ꯍꯧꯕꯗꯒꯤ ꯍꯧꯔꯒ ꯑꯦꯗꯚꯥꯟꯁ ꯐꯥꯎꯗ ꯊꯥꯒꯠꯀꯦꯅ ꯈꯜꯂꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯕ. stock market ꯗꯤ ꯇꯝꯅꯤꯡꯕ ꯄꯩꯁꯥ ꯂꯩꯇꯕ ꯃꯤ ꯂꯩ. stock market ꯇꯝꯒꯦꯅ ꯆꯠꯂꯨꯔꯒ ꯄꯩꯁꯥꯗꯣ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯛꯑꯕꯅꯤꯅ ꯇꯝꯕ ꯉꯝꯗꯕꯅꯤꯅ YouTube ꯗ ꯑꯃꯨꯛ ꯆꯠꯂꯦ. YouTube ꯗ ꯆꯪꯉꯒ ꯊꯤꯀꯥꯟꯁꯦ YouTube ꯁꯤꯗ ꯑꯃꯨꯛ ꯇꯧꯔꯤꯁꯤꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯔꯤꯌꯦꯜ ꯅꯥꯏꯅ ꯑꯝꯇ ꯊꯥꯒꯠꯇꯕ. ꯑꯗꯨꯅ ꯃꯣꯏꯅ ꯌꯦꯡꯀꯥꯟꯗ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯕ. ꯁꯦꯔꯤꯌꯦꯜ ꯅꯥꯏꯅ ꯈꯔ ꯊꯥꯒꯠꯂꯝꯃꯁꯨ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯑꯦꯗꯚꯥꯟꯁ ꯂꯦꯚꯦꯜꯁꯤꯗꯤ ꯑꯩꯒꯤ ꯂꯤꯡꯛꯁꯤꯗ ꯆꯪꯉꯣ ꯑꯗꯨꯒ ꯂꯨꯄꯥ ꯁꯨꯛ ꯊꯤꯔꯒ ꯇꯧꯑꯣꯅ ꯁꯨꯝ ꯁꯤ ꯉꯥꯛꯇꯅꯦꯕ ꯇꯧꯅꯩꯁꯦ. ꯑꯗꯨꯗꯨꯅ ꯁꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯦ ꯂꯩꯕꯅꯤꯅ ꯑꯩꯅ ꯑꯩꯒꯤ YouTube ꯆꯦꯅꯦꯜꯁꯤꯗ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯍꯧꯕꯗꯒꯤ ꯖꯤꯔꯣꯗꯒꯤ ꯍꯧꯔꯒ ꯑꯦꯗꯚꯥꯟꯁ ꯐꯥꯎꯁꯦ ꯊꯥꯒꯠꯀꯦꯅ ꯈꯜꯂꯤ. ꯍꯣꯏ ꯑꯩꯒꯤꯁꯨ ꯀꯣꯔꯁ ꯂꯩꯀꯣ. ꯍꯥꯏꯔꯤꯕ ꯀꯣꯔꯁꯁꯦ ꯁꯨꯡꯌꯥꯎ ꯌꯥꯎꯗ꯭ꯔꯒꯁꯨ YouTube ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯊꯥꯒꯠꯇꯣꯏꯕ YouTube ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯀꯥꯟꯗ ꯁꯨꯝ ꯌꯥꯅꯕ ꯃꯑꯣꯡꯗꯣ ꯑꯩꯅ ꯊꯥꯒꯠꯀꯦꯅ ꯁꯨꯝ ꯄ꯭ꯂꯥꯟ ꯇꯧꯕ ꯍꯥꯏꯇꯥꯔꯦ. ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯒꯤ ꯃꯑꯣꯡꯁꯦ YouTubeꯗ ꯄ꯭ꯂꯦꯂꯤꯁ ꯁꯦꯝꯃꯒ ꯑꯍꯥꯟꯕꯗꯗꯤ ꯕ꯭ꯔꯣꯀꯔ ꯑꯩꯅ ꯄꯥꯏꯔꯤꯕ ꯕ꯭ꯔꯣꯀꯔꯁꯤꯒ ꯃꯥꯟꯅꯅ ꯅꯣꯏꯁꯨ ꯍꯥꯡ ꯇꯥꯔꯦ zerodha ꯍꯥꯏꯁꯤꯗ. Upstoxꯇ ꯑꯦꯀꯥꯎꯟ ꯀꯃꯥꯏꯅ ꯍꯥꯡꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯕꯨꯗꯤ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ ꯑꯃꯕꯨꯗꯤ ꯁꯦꯝꯈ꯭ꯔꯕꯅꯦ. ꯑꯗꯨꯕꯨ Upstoxꯇ ꯍꯧꯖꯤꯛ ꯑꯩ ꯇ꯭ꯔꯦꯗ ꯇꯧꯗ꯭ꯔꯦ. zerodhaꯗ ꯇꯧꯕꯅꯤꯅ zerodhaꯗ ꯁꯣꯝꯁꯨ ꯑꯦꯀꯥꯎꯟꯗꯣ ꯍꯥꯡꯕꯤꯔꯣ. ꯑꯦꯀꯥꯎꯟ ꯍꯥꯡꯕꯒꯤ ꯅꯤꯌꯣꯝꯒꯤ ꯃꯇꯥꯡꯁꯦ ꯁꯤꯐꯥꯎꯕ ꯑꯩꯅ ꯊꯥꯒꯠꯀꯦꯅ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤꯒꯤ ꯑꯦꯀꯥꯎꯟꯁꯦ ꯍꯥꯡꯕꯁꯤꯗ ꯔꯦꯀꯣꯔꯠ ꯇꯧꯍꯧꯕꯅꯦꯕ ꯉꯔꯥꯡ ꯅꯍꯥꯟꯁꯦ. ꯑꯗꯨꯒ ꯃꯥꯏ ꯑꯦꯀꯥꯎꯟꯁꯦ ꯍꯥꯡꯕ ꯌꯥꯗ꯭ꯔꯦꯕ. ꯑꯗꯨꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯧꯖꯤꯛ ꯊꯥꯒꯠꯄꯁꯦ ꯐꯔꯛ ꯇꯥꯔꯦ ꯑꯦꯀꯥꯎꯟ ꯍꯥꯡꯕꯒꯤ ꯅꯤꯌꯣꯝꯁꯦ. ꯑꯗꯨꯕꯨ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯇꯨꯡꯗ ꯑꯩ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯊꯥꯔꯛꯀꯦ. zerodha ꯑꯦꯀꯥꯎꯟꯁꯦ ꯀꯃꯥꯏꯅ ꯍꯥꯡꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯏꯇꯩꯃ ꯑꯃꯒꯤ ꯑꯦꯀꯥꯎꯟ ꯍꯥꯡꯕꯒꯤ ꯃꯥꯒꯤ ꯑꯦꯀꯥꯎꯟꯁꯤꯁꯨ ꯑꯃꯨꯛ ꯐꯣꯟ ꯅꯝꯕꯔꯒ ꯑꯙꯥꯔꯒ ꯑꯗꯩ ꯕꯦꯡꯀ ꯑꯝꯇ ꯂꯤꯡ ꯂꯩꯅꯗꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯗꯨꯅ ꯁꯤꯒꯤ ꯐꯣꯟ ꯅꯝꯕꯔ ꯂꯤꯡ ꯂꯩꯗꯕꯩ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯤ ꯍꯥꯟꯅ ꯕꯦꯡꯛꯇ ꯆꯠꯂꯒ ꯁꯦꯝꯗꯣꯛꯄ ꯑꯃ ꯗꯔꯀꯥꯔ ꯂꯩ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯁꯦꯝꯃꯛꯀꯦ. ꯑꯗꯒꯤ ꯃꯥꯒꯤ ꯑꯦꯀꯥꯎꯟ ꯍꯥꯡꯕꯒꯤ ꯅꯤꯌꯣꯝꯁꯦ ꯁꯦꯝꯃ ꯃꯇꯨꯡꯗ ꯕꯥꯏ ꯀꯃꯥꯏꯅ ꯇꯧꯅꯤ, ꯁꯦꯜ ꯀꯃꯥꯏꯅ ꯇꯧꯅꯤ, ꯁ꯭ꯇꯣꯞ ꯂꯣꯁꯁꯤꯅ ꯀꯃꯥꯏꯅ ꯊꯝꯅꯤ. ꯑꯗꯒꯤ zerodhaꯁꯤꯁꯨ ꯀꯩꯅꯣꯅꯦꯕ ꯇ꯭ꯔꯦꯗꯤꯡ ꯄ꯭ꯂꯦꯠꯐꯣꯝ, ꯇ꯭ꯔꯦꯗꯤꯡ ꯚ꯭ꯌꯨ ꯍꯥꯏꯔꯤꯁꯦ ꯁꯤꯗ zerodhaꯁꯤꯅ ꯁꯤꯖꯤꯟꯅꯔꯒ ꯑꯗꯒꯤ ꯇ꯭ꯔꯦꯗꯤꯡ ꯚ꯭ꯌꯨꯗꯅꯦꯕ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯗ ꯇꯧꯔꯤꯁꯦ. ꯑꯗ ꯇ꯭ꯔꯦꯗꯤꯡ ꯚ꯭ꯌꯨꯁꯤ ꯀꯔꯝꯍꯥꯏꯅ ꯁꯤꯖꯤꯟꯅꯅꯤ ꯀꯥꯏꯁꯦ ꯁꯨꯝꯕ ꯀꯟꯁꯦꯞ. ꯑꯗꯒꯤ zerodhaꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯁꯤꯡꯗꯣ ꯄꯩꯁꯥ ꯀꯃꯥꯏꯅ ꯍꯥꯞꯀꯅꯤ, ꯄꯩꯁꯥ ꯀꯃꯥꯏꯅ ꯂꯧꯊꯣꯛꯀꯅꯤ, ꯁꯨꯝꯕꯁꯤꯡꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯔꯤꯁ ꯑꯃ ꯁꯦꯝꯃꯛꯀꯦ. ꯑꯗꯨꯒ ꯄ꯭ꯂꯦꯂꯤꯁꯇ ꯃꯥꯒꯤ zerodhaꯒꯤ ꯃꯇꯥꯡꯗ ꯄ꯭ꯂꯦꯂꯤꯁ ꯑꯃ ꯍꯥꯞꯄꯛꯑꯅꯤ. ꯑꯗꯒꯤ ꯃꯥꯔꯀꯦꯠ ꯑꯦꯅꯥꯂꯥꯏꯁ ꯇꯧꯕꯒꯤ ꯄ꯭ꯔꯥꯏꯁ ꯑꯦꯛꯁꯟ ꯍꯥꯏꯔꯤꯁꯤꯅꯦ. ꯄ꯭ꯔꯥꯏꯁ ꯑꯦꯛꯁꯟꯒꯤ ꯃꯇꯥꯡꯗꯅ ꯍꯧꯕꯗꯒꯤ ꯍꯧꯔꯒ ꯂꯣꯏꯕ ꯐꯥꯎꯕ ꯄ꯭ꯂꯦꯂꯤꯁ ꯑꯃ ꯍꯥꯞꯄꯛꯑꯅꯤ. ꯑꯗꯒꯤ ꯇ꯭ꯔꯦꯗꯤꯡ ꯁꯥꯏꯀꯣꯂꯣꯖꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯇꯥꯔꯒꯁꯨ ꯇ꯭ꯔꯦꯗꯤꯡ ꯁꯥꯏꯀꯣꯂꯣꯖꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯖꯔꯝꯒꯦ. ꯇ꯭ꯔꯦꯗꯤꯡ ꯇꯧꯕ ꯃꯇꯝꯗ ꯃꯥꯏ ꯄꯥꯛꯏꯁꯦ ꯇ꯭ꯔꯦꯗꯤꯡ ꯁꯥꯏꯀꯣꯂꯣꯖꯤꯁꯤꯗ ꯑꯌꯥꯝꯕ ꯗꯤꯄꯦꯟ ꯇꯧꯋꯦꯕ. ꯑꯗꯨꯕꯨ ꯇ꯭ꯔꯦꯗꯔ ꯑꯅꯧꯕꯗꯤ ꯃꯣꯏ ꯁꯤꯒꯤ ꯋꯥꯈꯟꯁꯦ ꯂꯩꯇꯦꯕ. ꯃꯣꯏꯅ ꯈꯜꯂꯤꯁꯦ ꯄ꯭ꯔꯥꯏꯁ ꯑꯦꯛꯁꯟ ꯈꯔ ꯁꯤ ꯁꯞꯄꯣꯔꯠ ꯑꯣꯏꯔꯤꯁꯦ ꯁꯤ ꯂꯥꯏꯟ ꯈꯔ ꯀꯛꯅꯔꯒꯗꯤ ꯑꯞ ꯆꯠꯈ꯭ꯔꯅꯤ ꯀꯥꯏꯅ ꯇꯧꯕꯗꯣ ꯁꯤ ꯈꯔ ꯈꯪꯉꯒ ꯄꯩꯁꯥ तानꯕ ꯌꯥꯗꯣꯏ ꯅꯤꯡꯉꯦꯕ. ꯁꯤꯗ ꯅꯠꯇꯦ. ꯇ꯭ꯔꯦꯗꯤꯡ ꯁꯥꯏꯀꯣꯂꯣꯖꯤ, ꯔꯤस्क ꯃꯦꯅꯦꯖꯃꯦꯟꯠ, ꯑꯗꯒꯤ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯗ ꯋꯥꯈꯟꯁꯦ ꯀꯔꯝꯍꯥꯏꯅ ꯈꯟꯅꯤ ꯀꯥꯏꯕ ꯁꯨꯝꯕ ꯄꯣꯠꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ. ꯑꯗꯨꯕꯨ ꯑꯣꯖꯥꯁꯤꯡꯁꯤꯅ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯁꯥꯇ꯭ꯔꯁꯤꯡꯁꯤꯗ ꯇꯥꯛꯅꯤꯡꯗꯦꯕ. ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯌꯥꯝꯅ ꯕꯣꯔꯤꯡ ꯑꯣꯏꯕ ꯃꯇꯥꯡꯅꯦꯕ ꯁꯤ ꯃꯇꯥꯡꯁꯦ. ꯃꯣꯏꯗ ꯇꯥꯛꯄ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯕꯤꯠ ꯂꯩꯇꯕ ꯃꯇꯥꯡ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗꯗꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯌꯥꯝ ꯁꯥꯊꯤꯅ ꯐꯣꯀꯁ ꯄꯤꯔꯛꯀꯅꯤ. ꯑꯗꯨꯅ ꯁꯨꯝꯕ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯃꯥꯒꯤ ꯁꯦꯔꯤꯁꯁꯤꯡꯁꯦ YouTubeꯗ ꯄ꯭ꯂꯦꯂꯤꯁꯇ ꯍꯥꯞꯄꯛꯀꯅꯤ. ꯃꯊꯪ ꯊꯥꯒꯠꯂꯛꯀꯗꯕ ꯚꯤꯗꯤꯑꯣ ꯁꯦꯔꯤꯁꯁꯦ ꯁꯤꯗꯤ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯀꯤ ꯆꯥꯔꯠꯁꯦ ꯀꯔꯝꯍꯥꯏꯅ ꯑꯦꯅꯥꯂꯥꯏꯁ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯣꯏꯅ ꯊꯥꯒꯠꯂꯛꯀꯦ. ꯍꯥꯏꯕꯗꯤ ꯀꯦꯟꯗꯜ ꯁ꯭ꯇꯤꯛꯁꯤꯅ ꯀꯔꯤꯅꯣ, ꯆꯥꯔꯠꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯕꯦꯁꯤꯛꯇꯒꯤ ꯍꯧꯔꯒ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯄꯔꯦꯡ ꯑꯃ ꯍꯥꯏꯇꯥꯔꯦ ꯁꯤ ꯊꯥꯒꯠꯂꯦ. ꯁꯤ ꯊꯥꯒꯠꯅ ꯑꯃꯨꯛ ꯑꯩ ꯃꯔꯛꯁꯤꯗ ꯇ꯭ꯔꯦꯗꯤꯡ ꯁꯥꯏꯀꯣꯂꯣꯖꯤꯒꯤꯁꯨ ꯚꯤꯗꯤꯑꯣ ꯁꯨꯝ ꯊꯥꯒꯠꯂꯛꯀꯦ. ꯑꯗꯒꯤ ꯕꯥꯏꯅ ꯀꯃꯥꯏꯅ ꯇꯧꯋꯤ, ꯁꯦꯜꯅ ꯀꯃꯥꯏꯅ ꯇꯧꯋꯤ, ꯁ꯭ꯇꯣꯞ ꯂꯣꯁꯅ ꯀꯃꯥꯏꯅ ꯊꯝꯅꯤ, zerodhaꯁꯤ ꯀꯔꯝꯍꯥꯏꯅ ꯁꯤꯖꯤꯟꯅꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯁꯨꯝꯕꯒꯤ ꯃꯇꯥꯡꯗꯁꯨ ꯄ꯭ꯂꯦꯂꯤꯁ ꯑꯃ ꯊꯥꯒꯠꯂꯛꯀꯦ. ꯃꯊꯪ ꯊꯥꯒꯠꯂꯛꯀꯗꯧꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯗꯤ ꯄ꯭ꯔꯥꯏꯁ ꯑꯦꯛꯁꯟꯒꯤ ꯃꯇꯥꯡꯗ ꯕꯦꯁꯤꯛꯇꯒꯤ ꯍꯧꯔꯒ ꯊꯥꯒꯠꯂꯛꯀꯗꯧꯅꯤ. ꯑꯗꯨꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ.